aina ai yumda laindau kala sangba yade haibagi chanabi ma leibra haibasima haijabagaloina na masigi chanabi se masi lokthok pirakanda masi akoina hangjaba matamda akoigi Kangla temple board ki ai chief minister na chairman oi hai ado president rule lakpa matamdana akoigi kanona sri governor na magi chairman oi hai ado chari nahan akoigi July gi tang kungani thoi da ai samak akoigi kanoda akoigi Kangla da koi pung manga ga makhai pung taruk taba matamda ayukta lai khoromge haidana irujamai thajaraga sasabani ado aina sasabai maram sisu I am 28 years muksi Delhi da lejabani aduga adagi arapadagi su ibdo Kangla singtang khoiram jagena hana dei khanba ado numitu da su akoi kakching da sakadawa thoroma leibadagi nganna lai khoromaga satki haidana irujamai tharaga akoi tang kun gani thoi aduga July gi 2026 da akoi changba matamda masagi leiriba security force na lai khoirmba changba yaroi haina habirei adui matungda akoi gi mangda tongan ba community sing mapan gi adu businessmen mayam tongan ba mayam ama akoi lai khoirmba si agi mangda sangi ba ui ko adu agi na mokoi di sangi si kai gi no haiba kanda akoi masidi moi card mo pai lupa lising ama piba card mo pai card to pai raga di changba yani natraga di changba yaroi haiba wafam si habirei aduda akoi na haijabasi aikoigi senglaba Kangla gi laifam ne nasida ayuk mantada changba matamda lising amagi card paiba yadragadi lai khoromba yaroi haibai wafam si karigino haiba matamda madu aikoi lai khoromba oitaragadi pung mapani matungda lakpiu ticket kaga sangane na haiku matam seisda masi tasengna yamna lanba adu India gumba secular satpa country asida my religious cultural rights mama piribani aduga maruina akoi any dharma gi wafam natabada Sindu gi oirasu Islam gi oirasu akoi ayuk ngantada moigi akoi Allah laubagi pot leiri adigi even Manipur da Govinda ji natraga tonga Hindu gi lining chapa matam da su ayukta arti tawdana ayukta lai khoirmba gi chapa athingba kaimta leite adu senglaba aikoi gi Kangla si yamna maru oiba lain thok sanamai gi mafam leiba ibdo pakham gi su leiba lai mayam gi oiba matim dinmam su oiba yamna maru oiba mafam sida ayuk ngantada lai khoirmba chapa yada ba haibase masi aikoi gi Lining lishon asibu muthanaba tawbra natraga masi namjanaba tawbra haibagi singna jabasi phawi aduga madu yagidabadugi nuaitaba du phawra kanda hoji aikoina Manipur da aikoi kawru chapa phangde akoi ngasi bawda kawru lai khoromba sahi sure kawru lai chapa phangdaba thangjinggi lai da akoi sing da thangjing ching kaba phangde smaina akoi kawru chapa phangdaba thangjing chapa phangdaduna leiringai nuaitabagi marak sidaisida hoji Kangla aikoi hek mangda leiriba Kangla si dasu aikoina sangba yade natraga ayukta sangba yade hai taragadi masi tasengna aranba wafam amani haiba wafam si thamjaningi ani subada aikoigi yumpham yumda laiba lainingba mafamda aina ai yumda laindau kala sangba yade haibagi chanabi ma leibra haibasima haijabagaloina na masigi chanabi se masi lokthok pirakanda masi akoina hangjaba matamda aikoigi Kangla temple board ki ai chief minister na chairman oi hai ado president rule lakpa matamdana aikoigi kanona sri governor na magi chairman oi hai ado itaragadi Kangla temple board na natraga aikoi concern authority na asium laba Kangla si mafamde leiba lai sing asi Manipur gi irecha singna akoi indigenous people community mayam singsna ayukta ningtamna lai khoromba chapadi yahanbam thoi haiwasi yahan anboina aikoi Manipur Cultural Research Organization gi maikaidagi executive director moina haijari aduga ani subada senglaba laifam len asida walking chanarabagi oina akoi exercise tongnaba oina onthokpase masisu khudakta lepiba ama changi maramdi aikoigi asenglaba mafam haibase masi aikoina respect tawba aikoi sandanbam oina leibigi mohta asengba ritual oiba mafam du oina tahunba pami aduna hojik nongpok thongda leiba akoi Kangla gi leiba mafam seisida hojikti walking chatpagi posi fajana yarabnina haji walking chatpa paiba card mayam singasi loinba handokpiraga walking chatpagina walking chatpa torban da chapiro aduga sengna lai khuram janingba mafam sida chaningba mayam singdo madugi ayaba pidana paisa tingdana aikoi masigi mafam si sanghanbam thoi haidana aikoi gi leiba Kangla temple board amadi mari leinaba authority singda demand asimaga ani subada tawjari aduga maroina aikoi gi Kangla si da leiba akoi gi leiriba akoi ireja mayam singasi aikoina miyam da appeal tawjari basna
अखोई याउसंगी मतमदा खतंग गेट वांग लालगा लाई अखोई मैराम खक सुरगा नोंग खक सही मदा अमुखक अखोई मैरा सुरगा कंगला से अखोई नुंसी नत्र कंगला दे लौवे हाइबे यारोय मरमदी डे टू डे लाइफ ता कंगला गा अखोई गा मरी लेनबा ngamaktaba taragadi अखोई गी इरैचा सिंगना अखोई नोंग नोंगगी मतिंग थोकना leiba ngamdribase masi masi gi so maram amani aduga amukshu pung mapan gi mamangda lai khoirmba yade haragadi tasengna manipur da thabak tawriba mayam singa se akhoi pung mapan dagi na tara dagi official oina sanaba ngaktani aduga manipur gumba lam asidadi pung mapan dagi pung mari makhai da mari da nongalaga loinabak ayuk ngata da lai khoirmba ga mai thabak sanabani adu ayuk ta changba yade hai taragadi tasengna akhoi sunday numit ta leiba mioi singdadi akhoi lai khoirmba gi sapasi khudong chaba leite aduna masi tasengna akhoi gi yahanbam thokte aduna athu matamda akhoi Kangla table board aduga leiba akhoi gi mari ro authority abadi honorable minister na masigi pose lokthok pirakanda Kangla se yam freely akhoi gi manipur gi reicha singda lai khoirmba gi adu mahak adu pibiu aduga masi hak bat pase India ki constitution ki secularism ki right to freedom and cultural rights ki piriba fundamental rights adugi mayoktani aduga masi tasingna kano abtagi nasate haiba wafam si aina miyam da press ki khutang da haijari